Laisram Malemnganba Maitei bu nongmaina kaptuna hatkiba mioi ani Manipur police na wanted ni lauthokre. Tha sigi tarada Imphal East ki manung chana leiba Moirang Kampu awang lekai degi Laisram Malemnganba Maitei taraga mapala pokpagi ming El Ibom chabu nongmaina kaptuna hatlamba mioi ani bu Manipur police ki maikai degi wanted lauthokibaga loinana makhoi ani bu changjafam pibiganu makhoi ani gi langla langjing khanglabadi police ta pau pibiu haidi pau sina makha taribadi mihara sida chenaba mioi ani adu thangjam Thongamba Maitei Kunga Taru Apokpa TA Sunil Maitei Laifam Tiger Camp Village Sagolmang Amadi Huining Sumbam Poirenganba Elias Mitlang Kuntragamathoi Apokpa S Ibu Hanbi Kawi Laifam Lamboi Khul Makhalaikai Degini Makhoi Ani Lalaulub UNLF ka mari leinaba miyoini kanagumana makhoi ani gi I pau pirakpa matamda matik chaba reward pigani miyamna Imphal East SP Control Room mobile number +91 7085368633 makhoi ani bu Changjafam Piramba Singh Logi Matung Inna Book Togani Haidi Panbe Yabadi Manipur Police ki Maike degi wanted lauthokraba Huining Sumbam Poirengan be Elias Mitlang Kuntragamathoi Pambaina Luchingba UNLF ta yaurambadagi mirror oina leikibadagi Mahakpur disaster ni hain lauthokibaga loinana Lupki Lanmi Singh Loop MP enam karigumba Hiramamata mari lena de haina lauthokiba leikibaga loinana Mahakpur party na cherak pigani haina lauthokiba leikrabani Churchandpur da security force na operation da khulai kaya fagale Security Force na lokhalak bakongthang gi saruk ama oina Churchandpur district ta su leptana operation chatha baga loinana khulai kaya fagat pangamle hairi ngarang su Churchandpur district ki langja area da chatha kebo operation da 303 rifle ama magazine ama country में single barrel ahom high trajectory modify 81mm mortar ama gram 500 lumba IED ani 303 modify live round ahom 81mm mortar shell ama country made improvised ahom improvised pumpy ammunition ahom fagat ki hari fagalaba polam sing adu Churchandpur police station da kusina kre BJP ge MLA sing punna wa khana gadaba Mipham arembo oikre anawba luching ba khanaba madi lengak semnabagi Mipham pangthokpa yaroi haina BJP luching ba singna khangalakpadagi ngasigi Mipham tokhibagi maram oigadauri February 8 da N Birena Chief Minister from the resign taukraba matungda Manipur da president rule thamlakpaga loinana hojik oriba Manipur gi rajniti gi phibam asida BJP ge MLA sing amato oina punsenduna anawba luchingba ama khanduna anawba lenga ama semnabagi damakta ngasi BJP ge MLA sing amato oina punsenduna pasoi AC ge MLA oriba Sapam Kunjakeshor ke bagi tera sapam layak chalai begumda ngasi nungtil pung ani da pangthokani haiduna tawramba adu punba ngamdabadagi aremba oikre Hiramasiga mari lenana BJP MLA Singi joint convener ki Thaupuri Balamlai AC ki MLA case Ibom cha amadi Mayang Imphal AC ki MLA K Robindro ani na khuyek pidu na ngasi thorakpa notification amagi matung inadi ngasi February kunga mari ki nungthil pungani taba matamda MLA Sapam Kunjakeshor ke bagi yumda BJP ki MLA Sing ama to ina punsendu na Mipham pangthokani haidu na tawrambadu yaithokle haina khangalakli Yaithokpagi maramni haina khangalakli badi ngasigi Mipham asida saruk yagadaba BJP ki MLA khara Manipur gi mapanda laikhiba amadi khara na medical ground da maram oiduna Mipham yawba ngamlaroi haibadagi Mipham asi yaithokpadi hairi Atopa paugi likuna magi matung inadi BJP ki luchingba singi maikai degi hatu na BJP Manipur ki legislature singna anawba luchingba khannaba madi lengak sembaga mari lenana Mipham amata pangthoktanaba BJP Manipur Pradesh ki luchingba singda khangalakpa laire hairi masina maram oiraga Mipham adu pangthokhidabra haina rajniti nainaba singi maikai degi phongdoknarakli Panbe yabadi state asida anawba lenga ama semnabagi damak MLA singna BJP Manipur Pradesh ki President A Sarda Devi ga unaduna MLA singi oiba Mipham ama kaubina ba kayarak haijakhrabasu ngarang phawbada Mipham kauraktabana maram oiraga ngasi nungthil pungani taba matamda pasoi AC gi MLA Sapam Kunjakeshor keba Sapam lairakta laiba Mayumda Mipham pangthoknaba thaurang tawkhibani hairi Mipham adu pangthoknabagi damak lamlai kendrogi MLA case Ibom cha amadi Mayang Imphal AC gi MLA Kongkham Rovindro anina convener oiduna makhoi anigi khuyek piduna Mipham adu pangthoknaba amadi MLA singna saruk yabinaba meeting notice ama ngarang thokhibani Notice atugi Maruoiba agenda di haukiba February 8 da N Biren Singana Chief Minister from thadokhraba matung hauzik oiriba political gi phibam asigi matangda khanagani haina palli